Handak nong manini asida leptana takhiba nongna maram oiduna Kakching district fauduna cheliba Sekmai Turel gi Emai asum hengalakpa maramna khudongthiba yabagi fibamda leibata natana mafam kharadadi torban kaiba yaure. IT News na fangba pawasina hai Turel Emai hengalakpa maramna law lokadaba nong manini tak ngairaklaba matam asida Turel maril asigi Wabagai Kendra gi manung chana leiba Wabagai Thingel Leikhre Bedam Khong mamangda Turel Torban Pathokle law pari chani hena amadi ngagi fam kaya thumjin kibana Esing Eronnung da Leikhre. Sekmai Turel gi Emai Pathokle Esing na thumjin khraba lawfam adudi Wabagai Tera Urak Wabagai Mairenbam gi sana law tolongsoi amadi kairak awang lokoni law loklamdaida ising thumjin kiba asina lawkol sing asigi lawmi kayadi kokta khut hapnare hairi. Turel Torban Pathariba mafam singda Wabagai Kendra gi MLA Usam Deben Administrative Committee Kairak Wabagai Jila Parisad ki member S Dhabir Luwang amadi Administrative Committee Wabagai Gram Panchayat ki Chairperson M Nabachandra yauna miyamga loinana thingnanaba kanna hotnaki hairi. Paliji hapa khanare hoji mafam pareng asang bagima dum pak sanna ka kaide na lawba yare pareng jima toren biban jigi